AHMEDABAD plane crash da LEIKHIDRABA Meeoi 13 DNA test TOUDUNA Loiduna Mashak Khangdoklaba Tung Da Imung Manung Meeoi Shing Da Shinnakhre MAKHA TANA DNA test TOUDUNA LEMHOURIBA HAKCHANG Mashak Khangdoklaba HOTNARI HAINA GUJARAT LEINGAK PHONGDORAKLI AHMEDABAD Civil Hospital gi Head of Surgery Dr. Rasnis Patel na pau gi mifam amada hai ngasi ayuk LEIKHIDRABA amagi HAKCHANG Imung Manung Meeoi Shing Da Shinnakhre ngasi numidang wairam fawbada HAKCHANG ani amasung sinaragani hauzik fawbada thaudok aduda LEIKHIDRABA Meeoi 13 DNA match tawbaga loinana Imung Manung Meeoi Shing Da Loiduna Khangankre DNA matching asi yamna matam changba process ama oibana asoi angam yaudana yamna kana hotnari haike paugi mifam aduda paumi Shing na hangba wahang amagi pau kumpira duna Dr. Patel na hai plane kaiba aduna maram oiraga LEIKHIDRABA kayagi HAKCHANG AHMEDABAD Civil Hospital da leiribagi haibage chap chaba report amade Meeoi kayagi DNA sample piba laklabage haibage data amata mangonda haujiki oina leite haike